Handakta US government UAP amasung UFO gi matangda thamkiba report adugi matangda miyoi kaya amana hainaribasi masigi maramda yiminasi. Yana anbada report asina fongdokli madudi haidibasing asi evidence sing adu puthoktuna simakni haiduna proof tawba ngamde. Aduga interterrestrial beings sing asigi maramdasu masida mention tawba leite. Masida maru oina yauriba amasung miyoi yamana yamna ngangnariba asi haukhriba cheyani asida karino khangdaba object khara nongthakta paiduna leibagi sang asi yamna hengalakli haina fungdokpasini. Hauji fawbagi oinadi hairiba object sing asi karino haibado khangba ngamdri haina thamli. Karino haiba khangba ngamdana yamna toina makoigi mafamsing aduda thengnarakpana maram oiduna masi US military gi oina threat ama oirakpa yai haina fongdokli. Around 144 object thingnabagi manungda 143 di karino haiba khangba ngamde amasung naksinna observe tawba ngamde haina thamli. Adubu amadi high confidence ka loinana yamna chawba object amasung kaitharaklaba balloon amaki maong oigani. Aduga hairiba object sing asina nongthakta paibagi maong asi aikoina uriba flight plane jet masina singba asigi paibagi maong mataw asiga iman manadaba amasung pairiba speed adu yamna yangba masina singba asi thingnai haina report asida yauri. Mapung faba explanation leitaba oithokpa yaba maramsing asigi manungda aikogi natural gi oiba atmospheric phenomena sing asisu oirambe yai natragana atopa foreign countries China Russia gumlaba makoigi anauba technology khulaising oirambagi oithokpa lei hainasu fongdokli. Adubu chapchaba evidence amasung explanation leitabana maram oiduna UAP oiribra natragana mathakta pankhriba maramsing asi oiribra haibadu chapchaba khangba ngamdana adumak leiri.